ꯁꯤ ꯃꯅꯨꯡꯗ ꯒꯅꯦꯁ ꯁꯥꯃꯨ ꯑꯃꯈꯛ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯊꯤ ꯎꯔꯦ ꯁꯤ ꯒꯅꯦꯁꯅꯤ ꯒꯅꯦꯁ ꯒꯥꯔꯤ ꯃꯔꯛꯁꯤꯒ ꯀꯌꯥ ꯐꯖꯅ ꯆꯠꯈ꯭ꯔꯗꯅ ꯁꯤꯁꯦ ꯒꯅꯦꯁꯄꯨꯔꯤ ꯕꯖꯥꯔꯅꯤ ꯑꯣꯏꯖꯦꯠꯇ ꯁꯨꯃꯥꯏ ꯕꯖꯥꯔꯗꯩ ꯃꯌꯥꯏꯗ ꯆꯠꯂꯤꯅꯤ ꯁꯣꯝꯗ ꯉꯥ ꯌꯣꯟꯐꯝꯁꯨ ꯂꯩ ꯑꯩꯈꯣꯏꯕꯨꯗꯤ ꯉꯥ ꯆꯥꯔꯣꯏ ꯉꯥ ꯆꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯈꯔꯅꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯅꯅꯤ ꯁꯤꯁꯦ ꯁꯥꯏꯠꯇ ꯁब्ꯖꯤ ꯕꯖꯥꯔ ꯂꯩꯌꯦꯕ गाजर यम क्या चाहोगे सोन साइड ना पूजा भांडार रहेगा गणेशपुरी की बाजार है सूम चमना लागा चुमना ला सोना nga जोंदे से सीधा चली से ꯈꯣꯡꯗ꯭ꯔꯨꯝꯒꯁꯨ ꯌꯣꯜꯂꯦ ꯈꯥꯃꯦꯟꯁꯤꯗ ꯆꯥꯏ ꯁब्ꯖꯤ ꯕꯖꯥꯔ ꯉꯥꯛꯇꯅꯤ ꯃꯤ ꯂꯩꯇ ꯃꯥꯟꯅꯦꯅꯦ ꯁꯤꯁꯦ ꯀꯣꯝꯂꯥ ꯁꯤꯖꯟꯒꯤꯅꯦ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤ orange ꯃꯥꯏ ꯌꯥꯝ ꯇꯥꯡꯉꯦ ꯑꯥꯗꯅ ꯍꯣꯡꯉꯤ ꯁꯤꯒꯤ ꯑꯃꯨꯛꯁꯦ ꯃꯌꯥꯝ ꯁꯤꯖꯟꯒꯤ orange ꯁꯤꯅ ꯃꯨꯝꯕꯩꯒꯤ ꯑꯛꯁꯥ ꯕꯤꯆ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯏꯅꯝꯗꯥꯗꯁꯨ ꯏꯁꯤꯡꯕꯨꯗꯤ ꯈꯤꯇꯪ ꯍꯟꯊꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯐꯖꯃꯟꯒꯤꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯃꯥꯅ ꯏꯁꯤꯡꯒꯤ ꯋꯦꯞꯁꯤ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯂꯥꯛꯄꯨꯗꯤ ꯂꯥꯛꯏꯌꯦꯕ ꯑꯗꯨꯒꯁꯨ ꯀꯩꯅꯣꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯑꯗꯨꯝ ꯑꯣꯂꯥꯡꯗꯗꯤ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯩ ꯉꯥꯛꯇꯪꯗꯗ ꯁ꯭ꯋꯥꯔ ꯁ꯭ꯋꯥꯔ ꯆꯠꯂꯤꯑꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯈꯤꯇꯪ ꯏꯁꯤꯡ ꯀꯪꯗꯕꯗ ꯃꯌꯥꯏꯕꯨ ꯆꯠꯄ ꯌꯥꯏ ꯌꯥꯔꯒꯁꯨ ꯁꯥꯏꯠ ꯁꯥꯏꯠꯇ ꯁꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯁꯨꯝ ꯆꯠꯅꯔꯤ ꯀꯣꯏꯅꯔꯤ ꯑꯛꯁꯥ ꯕꯤꯆ ꯍꯥꯏꯗꯣ ꯃꯨꯝꯕꯩꯗ ꯃꯨꯝꯕꯩꯒꯤꯅꯤ ꯁꯤꯁꯦ ꯕꯤꯆ ꯍꯥꯏꯗꯣ ꯑꯗꯨꯅꯤꯁꯦ ꯃꯌꯥꯝꯁꯦ ꯏꯅꯝꯗꯥ ꯑꯣꯏꯁꯨ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯒ ꯕꯤꯆꯅꯤ ꯍꯥꯏꯗ ꯀꯣꯏꯕ ꯂꯥꯛꯅꯩ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯇꯧꯅ ꯂꯥꯛꯄꯗꯁꯨ ꯃꯣꯔꯅꯤꯡꯗ ꯃꯅꯥꯛꯇꯁꯨ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁꯀꯁꯨ ꯇꯧꯔꯤ ꯃꯌꯥꯝ ꯀꯣꯏꯕ ꯍꯥꯏꯗꯣ ꯁꯤꯒ ꯁꯨꯝ ꯀꯣꯏꯕ ꯌꯥꯏ ꯂꯩꯉꯣꯏ ꯃꯔꯛꯁꯤꯒ ꯑꯗꯨꯒ ꯃꯤ ꯄꯤꯛꯅꯤꯛ ꯇꯥꯏꯞ ꯍꯥꯏꯇꯥꯔꯦ ꯑꯦꯟꯖꯣꯏ ꯇꯧꯕ ꯂꯥꯛꯏꯑꯕ ꯁꯤꯒ ꯁꯤꯅꯔꯤꯁꯨ ꯐꯖꯔꯦ ꯄꯨꯔꯥ ꯋꯦꯗꯔꯁꯤꯗꯤ ꯏꯪꯊꯝꯊꯥꯅꯤꯅ ꯈꯔ ꯂꯩꯆꯤꯟ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯐꯖꯩꯗꯨꯒꯤ ꯇꯧꯔꯛꯏ ꯃꯌꯥꯝ ꯍꯩꯇꯕ ꯀꯥꯏꯁꯦꯀꯣ ꯑꯩꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯗ ꯅꯦꯄꯥꯂꯤ ꯁꯦꯜ ꯔꯣꯇꯤ ꯍꯥꯏꯗꯣ ꯃꯇꯧ ꯇꯝꯕꯗ ꯑꯁꯤ ꯑꯣꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯜꯄꯨꯋꯥ ꯇꯥꯏꯞꯇ ꯕꯣꯔꯥ ꯃꯆꯥ ꯃꯆꯥ ꯇꯥꯏꯞꯇ ꯁꯨꯝ ꯍꯧꯗꯣꯛꯑꯦ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯁꯦꯜ ꯔꯣꯇꯤꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯆꯟꯒꯗꯣ ꯑꯩ ꯇꯧꯕꯗꯣ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯑꯣꯜꯂꯁꯦ ꯃꯁꯦ ꯃꯌꯥꯝ ꯅꯣꯡꯅꯤꯡꯉꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯅꯤꯅ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯅꯩ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯃꯣꯔꯣꯛꯀꯤ ꯃꯀꯣꯛꯁꯦ ꯊꯗꯠꯇ ꯂꯩꯔꯅꯤꯕ ꯁꯤ ꯃꯣꯔꯣꯛꯁꯦ ꯃꯀꯣꯛꯁꯦ ꯊꯗꯠꯂꯒꯅꯦ ꯁꯤ ꯀꯩꯅꯣꯗ ꯐ꯭ꯔꯤꯖꯇ ꯑꯩꯈꯣꯏ ꯍꯥꯞꯄꯤꯑꯕ ꯁꯨꯃꯥꯏꯅ ꯆꯦꯗ ꯌꯣꯝꯃꯒ ꯀꯦꯔꯤ ꯕꯦꯒꯇ ꯇꯧꯔꯒ ꯁꯤ ꯀꯦꯞꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯑꯕ ꯁꯤ ꯀꯦꯞꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯝꯖꯤꯜꯂ ꯃꯈꯨꯝ ꯈꯨꯝꯖꯤꯟ ꯊꯝꯃꯤꯗꯨꯗꯤ ꯍꯥꯞꯈꯣꯏꯕꯨ ꯄꯠꯇꯦ ꯃꯣꯔꯣꯛꯇꯦ ꯈꯨꯏꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯖꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩ ꯐ꯭ꯔꯤꯖꯇ ꯃꯀꯣꯛꯁꯤꯡꯅ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯆꯦꯗ ꯌꯣꯝꯃꯒ ꯀꯦꯔꯤ ꯕꯦꯒ ꯌꯣꯝꯃꯒ ꯁꯨꯃꯥꯏꯅ ꯑꯁꯤ ꯀꯦꯞꯁꯤꯒ ꯁꯨꯃꯥꯏꯅ ꯊꯝꯃꯤꯕ ꯑꯗꯣ ꯑꯗꯨꯏꯗꯤ ꯑꯁꯤ ꯍꯥꯡꯗꯣꯛꯑꯅꯤ ꯍꯥꯡꯗꯣꯛꯑꯒ ꯁꯤ ꯃꯣꯔꯣꯛꯇꯣ ꯊꯝꯗꯣꯏꯕ ꯑꯗꯨꯅꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉ ꯇꯧꯔꯤꯅꯤ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯤ ꯃꯣꯔꯣꯛ 3-4-5ꯗꯤ ꯁꯨꯔꯦ ꯃꯣꯔꯣꯛꯁꯦ 3 ꯈꯛꯇꯤ ꯆꯥꯎꯔꯦ 2 ꯈꯛꯇ ꯄꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯀꯣꯟꯅ ꯐꯖꯅ ꯆꯥꯎꯔꯒ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯃꯣꯔꯣꯛ ꯆꯥꯗꯣꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯍꯧꯖꯤꯛꯅꯦ ꯁꯤꯒ ꯁꯤꯖꯟ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯇꯥꯡꯉꯦ ꯑꯗꯨꯅ ꯌꯨꯝꯗ ꯊꯥꯅ ꯆꯥꯕꯅ ꯐꯩ ꯑꯩꯈꯣꯏ ꯁꯤꯒ ꯑꯣꯏꯒꯟꯗꯦꯕ ꯃꯣꯔꯣꯛ ꯑꯇꯩ ꯄꯣꯠ ꯑꯣꯏꯔꯁꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯑꯣꯏꯒꯟꯗꯦ ꯍꯟꯗꯛꯇꯤ ꯄꯥꯜꯂꯦ ꯄꯥꯝꯕꯤ 1-2ꯅꯦꯕ ꯑꯃꯈꯛꯇꯤ ꯑꯇꯣꯞꯄ ꯖꯥꯠꯅꯤ ꯑꯁꯨꯃꯥꯏꯅꯁꯤ ꯅꯠꯇꯦ ꯁꯤꯅ ꯑꯁꯥꯕ ꯃꯣꯔꯣꯛꯇꯨꯅꯤ ꯁꯤꯅꯤꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯅꯦ ꯐꯝꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦꯅ
Hello mayam khongdum mairen kumra sidi nupana khoknei haidra hainei ne hak tori haida khatang kha hana mai chingai se han dei gi khoi jannarak pani haida kari gi di khangdre niyom je sumai hainei yeba do hodi inamda da khongdum chabna phei haina do da khoi kasi khongdum tori si gi makak ma di sem khare azuga si se aina so mayam da share tawni na tawni khongdum je chawre thot pudi thotli sini inamda gi khongdum mai do Tony miyam di mase naudi naudi yamna keno maru jam changdriya ba Tony se khongdum ngasai bazar de lek pani se khongdum se Tony khongdum se yamna phai ye do se haurani ngasi di se khodi ngau na su chai thong na su chai se aduga boil su chai mayam se khoi mitai de kei gori se mayam khangba jaw di khara haibira o akhoi di bit thaina khali na beetroot asi se bit kauri haida apple da save kauri same hindi da di save kauri save haibada me manipuri da same haina keno to hra mane save to haida same haiba bit china kari kauri ba aishu khangningi khodi sum bit haiba mayam di kei kauni ase amtang khangal lo ko comment box ta